Gujarat ruling party BJP ne lakliba ningthaukaaba numitta anauba leingak semlagani state BJP chief CR Patil na state asigi chief minister na lakliba ningthaukaaba numitki pung ani taba matamda wasak lauragani wasak laubagi thoram aduda prime minister Narendra Modi amadi union home minister Amit Shah su saruk yagani mikhal gi bot ngarang haidok kibada BJP na chada yankhani thoi pangduna mai pakhi nakalamoromda congress na chada 19.3 Haktamak Pangduna Yam Chown Maitiki Senapati District Headquarter Dagi Kilometer Yankai Mangarom Manung Hanjana Leba Karong Kendri Saruk Ama Oiriba Hongday Kuman Asi Aduki Matik Sotana Ladiba Kun Ama Oire Kun Asida Kumzali Sing Amaga Chamapan Go Humpumato da Linkat Kiba Junior School Asi Kumzali Sing Anigataramato da Lengana High School gi thakta olabasu school asida lainga ki oja manga dagi hena lekte oja trama thoina kunja singna sel piduna thamli nupa nupi yauna mahiro chahumrom leiriba school asida toilet amadi infrastructure matik chana leitaba maramna mahiro singda kudongcha daba kaya mayonari hiram asigi matangda lainga ki mari leinaba singna yeng changbiu haina hongdai kuman gi secretary PF thamrai chana Iscom da norakri Haukiba pung kun marida India da nauna miyoi chani ga nifu humdoi covid positive oire laina asina maram oirega laikidaba yaukidre pagalakpagi chang sada marfu 35 ga dasmik marfu oiri apunba confirm case na koti mari lak nifu ga taruk lising ndra mari ga chamri ga kutrama pan yaukre active case na lising mari ga chani ga kunnipan da hantarakle laina asina maram oirega laikidaba mi gi masing lak manga lising kutra Chatruk Yankai Hundoini, Laina Asidagi, Naba Paduna discharge Taukiba Migi Masingna, Koti Mari, Lak Nikumatoy, Sing Kuntrama Panga Changwaga Yankai Nipan. Laina Asidagi, Ngatok Naba vaccine, Kaptokiba Apun Migi Masingna, Koti Chani Gatrama Pan, Lak Maudraga Mari Henkre. Malemgi Oina Covid Laichana Kwaidagi, and a Sokalaba Laibak Singi Manung the USA and Hanba, Indiana and Shuba Amadi, France na home the lady. Awang Nongpok State ki oina Assam na Hanba, Mizoram na ani Shuba amadi Manipur na home lady.